US amasung India pundana China gi border oiba Uttarakhand gi mafamsingda military exercise pangthokhraba matungda hauji amu China gi maikeidagi India gi border oiba manaknakpa jagada military exercise pangthoktuna makoi gi su power show tawrakli. Arunachal Pradesh ki Tawang district ta Indian Army amasung Chinese Army ani gi marakta mungnaba thokhraba matungda China gi southwestern Tibet ki region asida military exercise pangthoktuna India da makoi gi power sing so tawba horakli. Pangthokriba military exercise aduda Chinese Army ki maikeidagi artillery guns sing amasung makal maka kya gi oiba rocket ki system sing puthoktuna madu kaptuna changyeng tawki. Pangthokriba military exercise aduda China gi maikeidagi yamna main oina utkiba asi drone singbu matau karam tawduna makoi gi rocket system sing aduna kapthaba ngammi haibadu hanjina rocket kaya ama kaplaba matungda utki. Handak thokiba class adugi matungda India gi maikeidagi Indian Air Force na India gi drone amasung jet kaya ama sizinaduna LAC gi region sing asibu patrolling tawduna laikhibani. China gi signal asi India gi high riba aircraft sing adubu kapthaba ngammi haiduna so tawba oirambasi yai. Atopa khongthang amakhakta China gi maikeidagi India gi border oiduna lairiba Myanmar gi northern thangba sarukta lairiba state Kachin asida China amasung Myanmar punduna economic zone ama sanabagidamagta lauthorakre. Hairiba project asi sahi tara fawagi manungda loisinabagidamagta honagani haina phongdorakre. Aduga project asigi ownership asina 80% na China na oigedauri aduga lemhauriba 20% khaktaduna Myanmar gi Kachin hairiba state asigi makuta laigedauribani. Hairiba lambi asi China gi Belt and Road Initiative ki makhada laikiba China Myanmar Economic Corridor adugi saruk ama oigedauribani. Hauji asi China gi maikeidagi India asibu maikei khudingmakta hiram khudingmaktagi koisinduna thamnabagi damakta honaba leptri. China hairiba country asida matam kuina zero covid ki oiba policy edu sizinaduna miyamsingbu fajinduna thamluraba matungda hauji khangtha thadorakpagi yamna chawba crisis amasu lairibadi maduda sunattana hairiba laina asigi maramda malemgi lairiba atopa organization amasung country sing asina tijinabagi damakta honaba matamda China na thingzinduna thamkiba amasung atopa country singna putokpa vaccine sin sizinaroi haiduna masana puthokriba vaccine adusu atopa country singna tragana lairiba organization sing asina kayamuk yamna effective oirabagi haibadu yengnabagi damakta chance adu pidana makhoina losinduna sizinakraba matungda hojik asi China na puthokchakriba vaccine sing adu kanabagi sang watlambadagi effective oidabana maram oidina hojik issue sing thorakpagi report adumak lakli. Matam kuina fajinduna thamluraba matungda anauba yamna sandokanba variant ama laknaba matam asida China gi maikeidiki pora freedom pitoktuna freeda thadorakpasina maram oiduna malemgi mafam kaya amada masigi impact lakningai yamna chawba akiba sing leire haiduna expert kaya amna phongdoknari. India gi oinadi laina asigi su akiba leigani nakal amoromda thokliba crisis sing asibu miyam sing asigi mind dagi divert tawnabagi damakta border da tension sung hak leitana create tawrakpagi yabagi oitokwa amasu leiribanina country ani sigi leiriba relation asi makhatana asumna dumak laikigadabagi maongda leiri masida sunatana China gi maikeidagi tawangi class adu tokraba matungda international gi oiba platform singda India gi border oiba jaga sing asida Chinese army sing leire haibasi masana confirm tawjakrabani. Masini video sigi wenadi mata asidu sinjaragi anoba video update amada mukahna thengnarasi.